Manipur State Film and Television Institute linkhat ke sahi taruk suraklabasu mathau tawba ngamdre. National Film Institute amaling bagi khudong saba Central Government pi khitraba tungda matamadugi Congress Government haukiba kumja lisingani taraga taruki. August taraga nithui de linkhat kiba Manipur State Film and Television Institute MSFTI BJP lengak lakrab matung sahi taruk suraklaba phawa mathau tawba ngamdre. Afaba Manipuri film ke puthoktu na palem ki thakda sangdamnaba ngamnanaba hawgalagliba state asigi film ki lamda thawai yawjaban ha kya do khudong chaba pi bagaloinana Manipur ki film industry bu sakwananaba pandamda institution asi lengkhat ki bani adaba cinematography camera screenplay na singpagi workshop khara pangthok panatana institution asi ngasi phawda chap chaba academic course sing amada hawdoktu na mafung phana mathau tawba ngamdana leire Phrase na fangba pau gi matung ina Manipur laka ki art and culture ki makha laiwa institute asi tingkat ki badagi haujuk phawda lupa crore ama ki matak tha dakre haire masi ki matak tha amada lupa lagam lising kunrom talap pidun Kolkata dagi Satyajit Ray Film and Television Institute ki anage din Nilotpal Majumdar Kopami amabo institute asi ki director waina aptana thamlak libane Pahwasin ang makata na hai Manipur like ang film industry sa kuna na bathabag tamiyang amata sang dihay bagi kudam ama waina. Institute asigi tangay fadawa staff sing afida na layri. Institution asida Delhi was basis the office assistant multitasking staff na sing ba mari mga kakapaga tamli. Institute asida layri ba staff sing gemarong da driver amaka regular force o na layri. Makoy na karito ri pagi aibo art and culture department na suyang sindaba amasong. Manipur lengak nasu nongmo fawa review meeting pang tu na khana bidavagi khudam kya phangle masigi jumatakta institution asi mafung phana institution amu oibagi equipment infrastructure na singba matik chaba leitre harba maram sing asidagi institution asi ngasi fawa mathau tawba ngamtana leiri bani masigi jumatakta institute amu oina salaiba matamda tangai fadana leigada oja singsu auzumaki oinadi ama fawa laudana leire Film Institute habasi lebakasi koina masing jamna leiba nate kanagumba film ba pamjaba thawai yawjaba na sing lanai Film Institute amada film gamari leinaba mai kanglon tamge haragadi seliam changba baramna tamba ngamnade masida sunatana institute aduna leirba staging adugi lamlam gi kota loksin hakiba maso competition gi chang yamna wangba maramna film gi lam asida schooling ningthina leirakta ba Manipur gumba abengba state gi mai roisingasu film tamna no bhona bada asoba awaba meunari bane Manipur institution amling khatpa state asigi khaknatana lewak asigi oida film ba pamjaba thawai yawjaba mioi kata khudong saba piga dori bane hiramasi matang institute asigi masin chat pamisak amaga pausi asigi akhana na huna bada mangna hai institution asi hoki bakumja lising ani kun mathoi gi January thadagi mapung phaba course natragaso sahi amagumbagi short term course hauba yanadaba thawrang toram bane Adaba COVID-19 laksin kiba amsung bikal ki matam lakchilak pada sing bana baram oiduna lega na sel kai thrak tabadagi coursing asi haubang gamtana leirakhi bane manghai state asida puthok po film na malem ki thakda sangdam na ki harabati film education asi jamna baru oi adaba institution asi lengkat kraba bato lagak sinakhi badagi ahoba leiba lega ki fan matik sana leitaba institution asi technical oibana mapung phaba institution amu oibada changba masak sing Mapalam da tangbana baram orga institution asi mathau tawba ngamdana lakpane atopa pau amadana Manipur da yes na mi lising taru sian kre lising tara gambari na sagona na hingli aviram Manipur da HIV is na baram oiduna hauju phawda mi lising taru kena sikre bajiga loida na mi lising tara gambari romna laina asiga sagona dun hingli aina Manipur State AIDS Control Society Max ki joint director mongjam aviram na phongdokre Wafamasi MLV Flash na Sintula High School Hero Hun Balakai Talaiva NGO Asiga Office da Pang Thokiba Kutraga Mapan Suba International as Candle Light Day Tarom da Pong Thokibane Taromata da Wanga Natuna Aviraf na Makatan High HIV is namaram Odina Lakitapa Musing from the Ikakum the Wodpa Amadi Lina Asiga Sagona Duna Hingliba Musingi Hingbata Tana Lane Hingbagam Nadaba Ponging Tower Piba or in Haukiba Kumjali sing amaga sampan marfu from the way tagi malhem gi wona bit asid tharum pang thong duna la ke bane Manipur gi wona su kumjali sing amaga sampan marfu drama pandagi international AIDS control AIDS candle light day gi tharum asi MLP plus na sindura sahi ko tengi lepta pang thong duna lagle
State asida SIV esga sagona duna hingliba miyosinggi haksangi phibum kahena chonjinba oidre. Maramde medical science na sakolakpa matungina laina asibala yengnanaba afaba makal kaya gi hidak sing. Pothokduna paksan asinaba haure. State asida haujik miyo lising tara gambari rom laina asiga sagona duna hingli. Mahoy amba ART ningtina sindari laina asana state asida miyo kaya sikra bagi haiba chap chaba masing khang bangam drabazo. Max the comtin bedera da miyo lising taruk rom siram dagani haina panare. Nakalambarom da private hospital da Zenimski doctor na operation tawda anaba sire irang thokta naba police na ngak sen kre. Jawaharlal Nehru Institute of Medical Sciences Zenims da senior resident oina mathau toriba Dr. Amana. Singa mathakta leiba Iboyaima Hospital and Research Center da anaba amma fusilaga mahaki kidani da leiba nungi whole surgery tawraba tungda anaba du leikidre. Leikidraba anaba du Sandel district ki Singtong kholdagi Elizabeth Elias Hoinu Jausahi Kun Kataro. Mapuroibagi Ming Phillips Tangsia Lal Kawi Magi Sahi Makarom Surabi Masanupi Amsung Sahi Hongrom Tam Gairiva Masanupu Doglami Hostal Aduda Miam Gipop Satarapating Nabi Impal West District Police K. Tim Cameron na section ng Axian Cre Laki Dravanupi Adugi Mapuroibana Pomising the High Magi Loinavi Liang Batin Batawi Hadonata Asigitaragan Toida. Zenim Hostal Gi Casualty da Pukalaki. Casualty da matau tarumpa Dr. Amana Anaba do iyang laba tungda. Mapo kapsilaga sel puthokpa gamgadra mafamasitadi keyhole surgery taunana bakulai leite maramatana iboyema hospital da ayang operation tawsiana kangalake. Zedimski hospital da nan reducing allowance lona private practice oina lanagi hospital da pusinduna Anaba do tha asigi taraga humdoida. Keyhole surgery tawduna nunglautoki operation tawraba matungda Anaba do kankalu haibaya gide. Yamna sonjilaki amasung asi ayuk hostal adumaktada ningtina layang bigi kanglon ama fawa chatadana general water laikidre. Mara makatana hai operation tobi kiba lengaki doktor aduna phaki loina bibu ningtina layang bigi dava amasung thawai kananaba akanaba thabak ama fawa lokat bigide. Chapchafa ana layagi kudong chaba phangidaba dandatana operation aduda asoy palai kibra haibagi chingnaba kaya layre. Miyoibagi ponsigi mamal khangdaba doktor amasung operation aduda kana saruk yakibagi haibadu mari laidaba authority na kumna ticket piraga. Makoi mathakta logi oba thabak lokat pinaba apel tawrakhe. Mara makatana haiki Zenims da yengruraga thorakpada mahakino fiedu masa sontaba karisu laikide. Auto mada toglaga punna Iboyaima hospital da tha asigi taraga humdoide lakhe. Nabidadu ki pung humlom tabada ki whole surgery ki operation tawge. Nabidang ki pung nipan makhairum tabada operation loidana futhorakhe. Operation loiraba matung mahakino fiedu masa kahena sonjilake. Doctor da Haibadasu wat pagini harapatagi fawba lawduna kapke. Loina karang hidak amasung layruso haibadagi layraga kapke. Ana abadu kamtona sikibano habigi matang da Iboyaima Hospital and Research Center ki. Maikadagi karigumbo wafum amuta fongtoro palaitre makatabu pau ngainare. Anirak subo oina lekru thongkada trakta sinbadagi driver amasung handyman sire. Akibat namit ahumni asigi manungda anirak subo oina ngasi ayo pung tarit lom tabada Senapati district ki Makhan amasung Sakumai khul ani ki marakta laiva. Sakumai toril matakta saba lekru thongdagi Dimapur dagi Imphal tamna FCI ki cheng puraga lakhiba saka taragani thui panpatra kama. Tasin badagi driver amasung handyman sire gari aduna atopa miyoi sing tolong badra nadragana. Tonglam roidra habadu di chapchana khangdre. Amaromda thong asidagi jamna toina turenda gari tasin badagi misimina kaya thokleba asigi mayokta. Ngasi mau Students Organization Senapati Truck Drivers Union, Senapati District Truck Owner Association, Hillier Drivers Union, NIS2 Action Committee, Makhan Student Union, Jauna Tongan pa Lupkiana Kudaktagi National Highway 2. Impal Dimapur lambida matam kaktabapangi Khongsang Changsen Gre. Atomapu mau kendragi ebele diko amasung tadubi kendragi embele kaisi laktuna likru thongi phibam yengsen kiba kaloidana. Athoba matam da kudong thiba thodok singatu thoktana na sarkar ki maike tigi thabak pai lagani aina thajaba piba dagi matam kakta ban ge khongchang atu handokre atoba posang sing asigi maike tigi athoba da sarkar ga athoba da sarkar thung asi semna da bagi thabak pai katrabadi ban ge khongchang asi makata na chadagani haire ngasi kudong thiba nangkraba truck atu gi number na NL01A3262 ne thodok atu lai khidraba gari atu gi driver atu ki maping da Kolkata ge Rajboard gi Rajkishore Rai Sahi Nifumaga Surava Miyoini Aduga Handyman Adugi Pamingda Vihargi Samparam Dagi Madoranjan Kumar Sahi Kunga Mathoi Apopa Ramhil Mahato Kawihaire
अमरोमदा ngasi Tadubi Police Station ki manung channa laiba Makhan amasung Chakumai Palace ani ki lonabada laiba Likru Thongdage Lokha ising manung da gari truck ama tasintuna handyman chekeba amasung driver thiba khangdana lairiba accident ki thawangasi khosing ki accident ni ana Manipur Drivers Association MD agimake ki phangdoragle ngasi accident thokpagi pau hek phangba ka Manipur Drivers Association amasung Senapati District Truck Drivers Union ke miut kangpuna thawdok thokfam mafam aduda khudakta akthengnana satuna yangsankhre Naga solution pamdaba sing norok ta chatkro solution porokna ba honatrawadi piar thamna ba daksilagani deputy CM Paton Nagaland ki naga sing amato na punsin bagi matamatu lagle naga isu asigi waroisin porakpa pamdaba sing norok to chatkro Naga solution porokna ba honatrawadi Nagaland piar thamna ba Prime Minister Narendra Modi amasung Union Home Minister Amit Shah da daksilagani hana hause hojik Delhi da naga political issue asigi waroisin porokna ba central leader sing unana ba Ngairaga lairiba Nagaland ki Deputy Chief Minister Y Fatol na phongdokre Deputy Chief Minister asin makhadan hai kibada chaidariba naga political asigi waroisin athawa matangda purakna ba mari leina ba singda apel tawre Nagaland ki Chief Minister Naifia Riona Lusingba Nagaland Parliamentary Core Committee ki delegation na Delhi the Nation I'm umsung working committee NNPG ki delegation singa unaba matamda su naga political issue asi waroisin athawa purakna ba taksin kre Isu asigi matangda tungda ngang bana tragana idun laigada banate naga political group sing asida solution pamprada tragana pamdabra haibadu hangle solution pamdaba sing norok da sarkhro solution pamdrabadi yamdagi nam haduna sel kharga makhatana yamna nungaiba punchi maril amada laigya haibra naga political solution asi matam sangtaroi dabani Central Nagaland Tribe Council naga sing kemerakda unity amasung naga political issue asigi tangtaba waroisin ama purakna da baba pung papa thaudang logada bani Matang sahi lising ani kulhundoi da pangtu kadorba Nagaland Assembly Mikal ki mang wena da naga political issue asigi warwaisin. Purakna da bahona gada bani pandam asigi da magpuna thabak tamina bachange. Core Committee ki member am wena nga sinong manini asida Prime Minister Narendra Modi amasu Union Home Minister Amit Shah ga guna gani. Kali gambay nasan amasung Working Committee NNPG ki maikati ki naga issue asigi warwaisin. Purakpa pamdrabadi state adu da President rule thamna da batak sila gani haike. Central Nagaland Legislature Forum ki convener amasung Minister Kaito ayana Central Nagaland Tribe Council da matang sahida pangtho kadoriba Nagaland Assembly Mikal ki mang waitan naga issue ki waroisin purakna da ba Center amasung negotiative group sing da akan bawa from thamna da batak sen gre Isana jana chen bani arakiba mau farubanupa police na fare social media platform da mau ama mangkre aina thagalakiba amasung Mangkiva mau atun ayak isana yana chen bani nungai da lairi haru patung da mahakbo puro banupa adu polis na namduna famlan bagi maral sira duna phajan kre polis ki pau na hai namduna famlan ba wrongful confinement amasung namthak tawbuna sing bagi maral sira duna phara banupa adu ki maming Asmal Sah Elias Amusna sahi kuntraga taret abukwa Abdul Qadir Sah kawi Imphal East District ki marung chanba khawai choi karong thong dagine magarang Imphal East District Women's Police Station ki tim amana pha khebane Pawasin hai pamlan bikre ariba maunha masam anangarang Imphal East District Women Police Station da wakalaki bane wakalak badu da pallibadi Asmal Sah Elias Amusna ariba mi asina mako faraga pamlala ba matong phasindona thambi bani faraba mi adugi mathakta pamlan ba wrongful confinement abadi kidnapping ki charge da FIR amalokalaga ngasi district magistrate Imphal East ki court da puthokla ba matong namit bari de ki police custody da remand bikre haire makatarakwa atopa pau amada Sadan basingga kam na bada sikiba police ahongki imungda lupa crore amamam government thabak piragani Madhya Pradesh ki Guna district ki umang mada sadan basingna police sub inspector amajawna person ahom thangjage yukta kapton har kiwa adugi matangda state chief minister Shivraj Singh Chauhan ki government lai ki trabasing adugi imung manu amamamda lupa crore amamam amasung government ki thabak amba piragani aina lagthokre Guna forest nang may kam na bagi thawdokta chenaba sadan ba criminal ani ado nawai na kaptona harkre aduga atopa ni fari ana ngasi nawai chinumita Superintendent of Police Rajiv Kumar na phangdokre lahuri ba sadan basing ani ado thiba hum bagi thabak sathari amasung thuna bak faragani ana SP aduna haike harki ba do mari nate ani ni atopa ani magasu fare chenki ba atopa mi hum there ai koi ki party sina makoi ki manak jausin gadore makoi thuna mak faragani Ngadang no bidang waram da umang atu da polis na khut anduna kapada sigi bising atu ki manung dagi amano ngoina kafki mamang ki nokmai kafo atu da yaw ki bani an SP atu na haike nokmai kafo atu ki matung da state home minister Narottam Mishra criminal sing atu khudak da phagani ai bagi
थाजब पीखी पनबजाबदी थौदोक अदुगी मतुंगदा स्टेट गवर्नमेंट गालियारगी इंस्पेक्टर जनरल ऑफ पुलिस अदु मफम अदुदा मतम थेंगना थोंगलाखिबगीदमक्ता लौथोकनबा वरेब लौखरे साधान बसिंग कापतना हाट के पुलिस पर्सन अहम गी इमुंग मनुंग सिदा शिवराज सिंह चौहान गवर्नमेंट अममद लुपा करोड़ अमम की कंपेंसेशन अमसुंग गवर्नमेंट की थबक अमा लाथोखरे मखोयना मार्टियर्स की स्टेटस पीरगनी अमसुंग मखोयगी इमुंग मनुंग सिंगदा अममद लुपा करोड़ अममम पीरगनी इमुंग सिंग अदुगी मियोय अममदा गवर्नमेंट की थबक अमसु पीगनी सिगी बसिंग अदुगी अरोयबा मथौ मगम मपुंग फाबा इकाई खुमनबक लोइना पांगथोकनबा गवर्नमेंट सोइदरा सिनगनी हनसे मिनिस्टर चौहान हाइगे झारखंड की लाठीहार डिस्ट्रिक्ट लंबी थोंग चेंबद सिनबा गाड़ी तरा मावई सिंग मई थाग्रे थांगजगी निमिदांग बस कर्जाद कंस्ट्रक्शन कंपनी अमकी एस्केवेटर सिंह अमसुंग टैंकर सिंह जाउना मावई सिन गाड़ी निफान मई थागे पोटमाधीद मिक्सर मशीन जाउना गाड़ी अनि मई थागे गाड़ी सिंह अदु थोंग चाबद सिनबनी मावई सिन सेजाई अम चाइथोक्तुना थौदोगदु मखोयना तौरकपनी फोंदोक्रे आना डीएसपी राजेश कुजुना हाइके दिल्ली पुलिस ना जयपुर की राजस्थान मिनिस्टर की मचानुप रोहित रेप केस के मरी एनना सामोन तौखरे सही कोलुमदोई की नुपी अब रेप तौखी हबगी मरांद चेनहरिब राजस्थान की कैबिनेट मिनिस्टर महेश जोशी की मचानुप था असि की तरह निपान दिल्ली पुलिस ना सामोन तौखरे मसिगी हिरोइन दिल्ली पुलिस की पर्सन तरमगा रोहित जोशी वंगपोंग तोनरबगी दमक्ता राजस्थान दा थोंखरे अदुमक रेप केस की थौदोक चेनहरिब रोहित जोशी माकी मोबाइल फोन अदु सुजोब तौखिबना हौजिक फावबा दिल्ली पुलिस नमक फाबगमद्री माकी अपोप मपा मिनिस्टर महेश जोशी सु उदयपुर कांग्रेस के चेतन शिविर जाउना चटखिबदगी यावबा चटखिबदगी दिल्ली पुलिस न थेंगनबा ngamdre दिल्ली पुलिस के सीनियर ऑफिसर अमन हाइकिबदा अखोय के ऑफिसर सिंग टीम अमन जयपुर थोंखिबगा लोइनेना जोशी की मचानुपा फाननबा थौरांग तौरे महेश जोशी की मचानुपा असि मिशन ओइदुना लेरिबने मांगमे तरगनि फंड एफआईआर तौनरब सामोन तौख्रबनी पुलिस टीम अदुना एक्विस असिगी लेफम खांगतोनरब होनरी राजस्थान की मिनिस्टर असिगी मचानुप असना न्यूज चैनल उमदा एंकर ओइना थबक तौब सही कुलुमदोइरोम सोरबि नुपी अमा सवाई मारफुद पुरब मतुंग जु पिथकना रेप तौखी नमित अदुदा भिक्टिम अदु एक्विस असना रेप तौख्रे हाइबा खंगजदे अदुबा नोगानबदा एक्विस असना नुपी अदुगी ऑफ सीन ओइबा फोटो अमसुंग वीडियो सिंग अदु उत्पदगी माक रेप तौख्रे हाइबा सिखांखिबदे मसीगी तोंगन तोंगन पर थौदोक केदा भिक्टिम मसी हंजिन हंजिन रेप तौबिखि अदुमपो एक्विस असि चाउना माके माफाना भिक्टिम असि चाउना माके इमुंग मनुंग की मियोइसिंगबो कैरक हना थ्रेटन तौके कांग्रेस लीडर असि की मसारुप असि की मथक तौकिबा जेरो एफआईआर रजिस्टर असि की मतुंगिना हौकिबा सही लिसिंग अनि खुनमथोइगे जनवरी 9 दगी सही असि एप्रिल 13 फाउबद एक्विस असि माको कैरक हना रेप चथाखरे हारे थौदोक असि के मरि दैनना एक्विस असि की मथक दिल्ली पुलिस ना आईपीसी की सेक्शन 376 312 328 366 377 506 609 चाउना तोगन तोगन बा आईपीसी की सेक्शन सिंगी मखादा एफआईआर लॉन्च तौखरे हाइरे अदोपक एक्विस असि की मपा मिनिस्टर महेश जोशी अमदि माकी मसानुफना अरानबा थबक सिंग चथरंबा ताराबदे मसानुफा दुगी मथकते एक्शन लौबदा करिगुंबा अमत अकाइबा लेते हाइगे माकी मसानुफा की मथकते शिरक्लिप एलिगेशन असि पॉलिटिक्स कमरी लेनाब्रा हाइना हंगबा अमददे मधु पॉलिटिकली मोटिवेट ओइब्रा नतगना ओइदब्रा हाइबगी मतंगदा कमेंट अमदा पिरिंगदे असुंबा हाइबदुदी अतुमक थोराकनी हाइगे पाकिस्तान द सिख कम्युनिटी की मियोय अनि कापतना हालमले पाकिस्तान द सिख कम्युनिटी की मियोय अनि मसखंगदब गनमैन सिंगना कापतना हालमले आइन ऑफिशियल रिपोर्ट अमगी मतोंगिना फंगतोकले ngasi पेशवर की सर्वन एरिया द मसखंगदब गनमैन सिंह सिख कम्युनिटी की मियोय अनि अदु कापतना हालमखिबने पाकिस्तान की इरांग कल्लब खैबर पाखथोंगकुवा रीजन द सिख की मियोय अनि दु कापतना हालमखिबने आइन अथॉरिटी सिंग मैगैदगे फंगतोकले सिख मियोय अनि अदु सर्वन की एरिया अदुद लैबा बाटाटल बाजार मरु मरांग जोनबा कांगपुरे पुलिस ना थौदोक थौबम अदुद खुदक संगसिन खिबग लोइना मारा लैबा मियोय सिंग अदु फाननबा क्वेश्चन दुना थमग्रे एडेग अदुगी मतंगदा कनागुबा लुप अमतना क्लेम तौरप लैत्रे पासवर्ड से की मियोय लिसिंग अमगा समंगारो हेना लै पासवर्ड लैबा से की मियोय सिंग अदु आयामबदि कारबार तौबा मियोय सिंग गाक्तने अदुगा खरा अमना फार्मेसी ना सिंगबा फामे खाइबर पाखथोंगकुवा की सब मिनिस्टर नसु एडेग अदु अकन बंगोंदा कंडेम तौखरे हाइरे पाकिस्तान द सुसाइड अटैक द अंगांग हम लानमी हम सीखरे अफगानिस्तान गंगम खै ताइनबा पाकिस्तान की इरांग लैबा अवांग नोंगसुप थंगबा लमदमदा मिलिटरी गाड़ी अमदा सुसाइड बम्बर अमगी अटैक द अंगांग हम अमसुंग लानमी हम सीखरे एन ऑफिसर सिनंगा सि फंगदोकरे पाकिस्तान अमसुंग अफगानिस्तान अनि थोना खाइदोकलिबा सिंगी ngam खै अदु स्टेट सिक्योरिटी फोर्स सिंग दगी नांथोकना मिलिटेंट फाइटर्स नंगम खै अदु सिनदुना मिलिटेंट सिंग थाबक तौफम अमा मतम सांग लोइरखे अफगानिस्तान की खानोंपोक किलोमीटर 19 खक लाफा नॉर्थ वाजिरिस्तान की मिरांचा मना की अपिकपा मार्केट अमदा
थांजगी नुमिदांग वारमदा सुसाइड बॉम्बर अमना मसामक पोखायनगे मदुदा मसागी सही मरीदगी तरागा मथोय फावगी मरक्ता लैबा अंगांग अहुम अमसुंग लानमी अहुम सेगी हाना पाकिस्तान आर्मी ना हाइगे एटेगदु आजु फावदी मिलिटेंट ग्रुप अमदा मखोयगी थबकनी आयना फोंदोरक्ट्रे सिन्नद्राबा मोबाइल एप लाख मापन लोम गूगल न प्ले स्टोर दागी लौथोकदोरे मोबाइल फोन के प्ले स्टोर दा जावरिबा तोंगन तोंगन बा कस्टमर सिंग सिन्नद्राबा एप लाख मापन लोम एक जन अमा गूगल न लौथोकनबा सेम साबा लोइग्रे हारिबा एप सिंग असि मरि लेनबा डेवलपर सिंग न kasi फोबा अपडेट तरोक्त्रबा नत्रगना मोबाइल सब्सक्राइबर सिंग न सिन्नद्राबा गाक्तनी हाइरे एंड्रॉइड अथॉरिटी की पावमतुक इन गूगल प्ले स्टोर न मसेगी हाना लाइजरीबा एप सिंग के मनुंगदगी सरुक अहम थोपगी अमरोम खाक्तुना थमौगनबा थबक पाइगले गूगल अमसुंग एप्पल न हौगिबा सही अनिरोम चुमना सब्सक्राइबर सिंग दा सिन्ना ड्रबा एप सिंग अदु अमुक नौना हिंगथनबा याब्रा हाइबदु येंगदुना लाखिबनी गूगल न तोगन तोगन बा एप लाख निफान लिसिंग हुफुका मफन अदुगा एप्पल की ओना एप लाख दरुक लिसिंग जंखै हिंगननबा थौरांगसु तौरे CNT की पाव मतुक इन मोबाइल यूजर सिंग दा कानद्रबा मदि मखोयना सिनद्रबा एप सिंग अदु लॉसिनद्रबा नत्रकन मुथननबा थौरांग तौरे हारबे एप सिंग अदु डेवलपर सिंग दा अपडेट तरोक्ट्रिबा फाव प्ले स्टोर दगी लौथोकदबनी हाइरे यूजर सिंग की सिक्योरिटी कांगनबा पंदम दा कंपनी अनि असिना असिगुंबा खोंथांग असि पाइखलाकिबने एंड्रॉइड अमसुंग iOS न पिरिबा मतम की अहोंग सिंग अदु मतम कुरकलबा एप सिंग असना खुदोंग चाबा लौबा ngamde masina maram oraga ariba एप सिंग असे सिक्योरिटी की यंगदा कानदबा दनतना मतम की अनोब एप चिनमो चेननबा होनरापनि आदसो रिपोर्ट असिन मखातारे चाइनीज रेस्टोरेंट अमद मकोक यावतबा जम्बी फ्रॉग अमा चानरबा एंसांग बरक्तगी सोंथोरक्रे खानोंग सुप थंगबा चिनागी सिजवान प्रोविंस दा लेबा सेंगदु सिटी की रेस्टोरेंट अमद चाइनीज कस्टमर सिंग चाननबा मोरok mahi jawba tengkot abadagi makok yaudaba jomi ana khangnaba angoi ama songtorakpadagi sinjak sing adu chanana bahonaramba customer adu akiba goloina pakhana sentorakre aina organization news 18 gi news report amada phongdorakle hekta bada nungaiba amadi ningba fabu thautok asigi video clip sing Chinese version gi TikTok ta share tongdoraktuna lebak adu gi miam pumpa anga pumongda yengnakre haire video clipping adu da makok yaudaba maun khotok laba customer adu gi chanana ba polam sing yawba plate adu gi manakta leiba morok mahi amadi thauna chemba adu da jawriba makok yawdaba angoi adu na songthorakiba gi video sing ba action lo le magadana mek sing da chawthuna yengba matam tadi makok yawdaba hangoi adu gi maning ama so mamang thangba makhong sing lengba oki chanana ba polam sing adu hek hangtorakpa ga angoi adu na yamna thuna plate adu gi chongthorokla table adu da tarakibane madu hangoi adu na nanthokpa pamba gi maungni table mathakta chongthraba matung da makhatana hangoi adu miku khara chongna da honaram-bagi video solake video clip adu Chinese ki TikTok amadi Darwin apps da akakpomok da sandoraktuna miyamna ngangna yengnake tawdok thokiba tawdok asina china da ahingba jiba sing chanaraba plate da ki songthorakiba ahanba nate mamang da Chinese restaurant amada tengkot manung dagi ahingba nga ama songthorakpagi wathok laikhrabani haire makatarakfa atopa Manipur gi pau amada anganwadi worker amadi helper singi order im pithoklagani dengo Pitutana lairiba Anganwadi worker helper amadi social welfare department ki staff sing talap yauna honorarium sing atho da pitokna na honari ana social welfare minister haiham deko na phangdokre awa phama sing asi konthungsum assembly constituency da Anganwadi center taragamari sangkaba ki tharumda saruk jaru da phangdoki bane housing haki mamang da phangkiba social media da viral warakle ba pau amakhaktanga kumbi saidon kenel lambi da na oiriba nupa amagi asibak sang amalai re haire masak maming khangdri ari makhata ba details kaminase arwibada content sing asigi mar oiba pau kara asiba pau damjariba Manipur local news YouTube channel asidagi yengbiri pa panamu pathaga jari channel asan adom taka narabadi subscribe to video na subscribe to bir boloina like and share to su kawi gonok number po amakana thaga jari